ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯪꯒꯤꯗꯨꯅ ꯊꯥꯖꯗ꯭ꯔꯒꯅꯦ ꯍꯪꯆꯤꯠ ꯎꯅꯕꯗꯨꯗ ꯗꯥꯏꯔꯦꯛ ꯁꯤꯗ ꯂꯥꯛꯑꯁꯤꯔꯣ ꯂꯤꯛꯂꯥꯏ ꯂꯂꯠ ꯇꯧꯔꯒ ꯑꯣꯏꯔꯣꯏꯗꯕꯅꯤ ꯋꯥꯍꯩ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ ꯔꯕꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯖꯔꯛꯏ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯅꯍꯥꯟꯈꯩ ꯃꯍꯥꯛꯄꯨ ꯀꯤꯖꯕ ꯑꯀꯤꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯃꯐꯝ ꯑꯗꯨ ꯏꯄꯥꯛ ꯄꯥꯛꯄ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯃꯐꯝ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯑꯃꯗꯤ ꯐꯖꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯆꯨꯒꯤ ꯂꯩꯔꯥꯡꯇꯅ ꯃꯐꯝꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯔꯝꯃꯤ ꯔꯕꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯃꯤꯁꯛ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯋꯥꯅ ꯇꯥꯟꯅꯖꯔꯛꯏ ꯔꯕꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯦꯛ ꯎꯕ ꯅꯨꯄꯤꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯂꯥꯛꯑꯝꯃꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯣꯛꯈꯦꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯨꯔꯒ ꯔꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯕꯒꯨꯝ ꯇꯧꯏ ꯃꯄꯨꯛꯅꯤꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯔꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯏꯐꯝꯗ ꯎꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯐꯅ ꯀꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯪꯒꯤ ꯁꯛ ꯎꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯛꯁꯤꯟꯖꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯦꯟꯅ ꯅꯛꯁꯤꯟꯖꯕ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕꯒꯨꯝ ꯅꯪꯕꯨ ꯎꯖꯕ ꯐꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯂꯥꯛꯁꯤꯟꯖꯩ ꯔꯕꯤ ꯃꯃꯤꯠ ꯑꯗꯨ ꯆꯦꯅ ꯎꯏꯁꯤꯟꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯔꯕꯤ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯖꯕ ꯐꯪꯂꯛꯏ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯇꯣꯏꯅ ꯎꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯔꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯏꯖꯥ ꯑꯁꯤ ꯀꯧꯗꯨꯅ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ ꯂꯩꯄꯥꯛꯂꯩ ꯑꯃꯗꯤ ꯇꯣꯃꯜꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯁꯅꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯔꯕꯤ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ ꯇꯣꯃꯜ ꯊꯋꯥꯏ ꯋꯥꯅ ꯏꯄꯥꯒꯤ ꯁꯅꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯄꯥꯕꯨꯡ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯦ ꯍꯥꯟꯅ ꯁꯣꯔꯗꯣ ꯆꯅꯤꯡ ꯇꯥꯅ ꯁꯥꯡꯅ ꯍꯣꯟꯈꯣꯁꯦ ꯅꯁꯥꯒꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦ ꯏꯃꯥ ꯅꯥꯟꯊꯣꯛꯄꯤꯒꯦꯁꯦ ꯔꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯁꯣ ꯀꯣꯏꯊꯤ ꯊꯤ ꯁꯅꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯕꯣ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯔꯕꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯐꯤꯡꯅ ꯊꯧꯗꯣꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯅ ꯈꯟꯖꯔꯛꯏ ꯀꯔꯝꯅ ꯂꯥꯏꯖꯕꯣ ꯔꯕꯤ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏ ꯔꯤꯄꯣꯔꯇꯔꯁꯤꯡ ꯂꯥꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩ ꯔꯕꯤ ꯌꯥꯝ ꯉꯛꯅ ꯆꯦꯟꯁꯤꯟꯖꯗꯨꯅ ꯌꯦꯡꯉꯤ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯑꯝꯇ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯣ ꯂꯥꯞꯅ ꯑꯗꯨꯝ ꯂꯦꯞꯄꯤꯌꯣ ꯔꯕꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤ ꯑꯗꯨ ꯁꯣ ꯇꯧꯏ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯗꯣꯛꯇꯔ ꯑꯣꯏꯖꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯣꯔꯤ ꯁꯔ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯔꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯀꯨꯞꯇꯨꯅ ꯄꯨꯊꯣꯛꯅꯔꯛꯂꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯔꯕꯤ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯖꯔꯛꯏ ꯂꯟꯆꯦꯟꯕꯅ ꯉꯁꯤꯗꯩꯗꯤ ꯗꯥꯛꯇꯔ ꯔꯕꯤꯁꯨ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ ꯑꯦꯅꯤꯋꯦ ꯑꯩ ꯗꯥꯛꯇꯔ ꯔꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯥꯡ ꯆꯥꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯈꯤꯁꯤ ꯍꯣꯏ ꯁꯔ ꯑꯗꯣ ꯁꯔꯕꯨ ꯍꯜꯂꯗꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯒꯅꯤ ꯉꯁꯤꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯒꯦ ꯈꯜꯂꯦ ꯍꯣꯔꯦꯟ ꯂꯦꯝꯍꯧꯔꯤꯕ ꯄꯦꯁꯦꯟ 2-3ꯗꯨꯁꯨ ꯂꯧꯕ ꯂꯥꯛꯑꯒꯦꯅ ꯀꯟꯇꯦꯛ ꯇꯧꯔꯝꯃꯕꯅꯤ ꯑꯩ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯉꯥꯡ ꯑꯃꯅꯤ ꯇꯧꯔꯒ ꯂꯩꯔꯒꯦ ꯈꯜꯂꯦ ꯔꯕꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯄꯨꯊꯣꯛꯅꯔꯤꯕ ꯑꯗꯨ ꯎꯖꯔꯕꯗ ꯃꯆꯤꯟꯗ ꯂꯂꯠ ꯇꯧꯅ ꯁꯣꯟꯖꯔꯛꯏ ꯁꯔ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯏ ꯂꯥꯏꯖꯥ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜꯁꯨ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯤ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯍꯪꯂꯛꯏ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯅꯨꯄꯥ ꯑꯃꯅ ꯁꯔ ꯑꯩꯈꯣꯏꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯍꯪꯖꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯍꯧꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜꯗꯧꯅ ꯇꯥꯈꯤ ꯍꯥꯏ ꯑꯗꯨꯒꯅꯦ ꯁꯔ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯈꯥ ꯇꯥꯔꯛꯎ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯅ 10 ꯐꯪꯖꯔꯤ ꯑꯗꯨꯕꯨ ꯁꯔ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯇꯠ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯤ
ꯅ꯭ꯌꯨꯁꯁꯤꯡꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯉꯁꯤ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯛꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯆꯔꯥꯡꯅꯕ ꯂꯥꯡꯇꯛꯅꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯙꯔꯅꯥ ꯏꯁꯇ꯭ꯔꯥꯏꯛ ꯀꯌꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯂꯟꯆꯦꯟꯕ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯩ꯫ ꯔꯕꯤ ꯃꯁꯥꯗꯨ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯁꯅꯥ, ꯑꯌꯨꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯥꯗ꯭ꯔꯤ, ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯏꯃꯥ ꯍꯣꯏꯁꯨꯅꯦ, ꯊꯧꯗꯣꯛ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ, ꯃꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯅꯁꯥ ꯁꯣꯛꯍꯟꯖꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯐꯠꯇꯦꯀꯣ ꯁꯅꯥ꯫ ꯏꯃꯥ, ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ, ꯑꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯇꯞꯅ ꯆꯥꯔꯒꯦꯕ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯕꯁꯨ ꯉꯝꯂꯝꯗ꯭ꯔꯤ꯫ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯇꯦꯕꯜ ꯅꯥꯀꯟꯗ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯒ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯏ꯫ ꯔꯕꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ, ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯌꯥꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ? ꯑꯃꯨꯛꯁꯨ ꯁꯣꯟꯊꯥꯡꯅꯅ ꯅꯤꯡꯁꯤꯡꯖꯔꯛꯏ ꯂꯟꯆꯦꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ꯫ ꯁꯥꯔ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯟꯆꯦꯟꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯡꯂꯞ ꯇꯧꯔꯒ, "ꯀꯩꯝ ꯅꯠꯇꯦ, ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯅ ꯍꯥꯟꯅ ꯖꯁ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏꯒꯠꯂꯤꯕ ꯅꯥꯄꯜꯁꯤꯡ ꯑꯁꯤꯅ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯟꯊꯅ ꯎꯔꯛꯄ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯉꯛꯄꯅꯤ꯫" ꯔꯕꯤ ꯃꯍꯥꯛꯀ ꯂꯟꯆꯦꯟꯕꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯑꯃꯨꯛ ꯆꯃꯝꯅꯅ ꯍꯪꯖꯔꯛꯏ, "ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯇꯝꯅꯅ ꯁꯤꯡꯅꯔꯛꯂꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ?" ꯁꯣꯝꯗꯁꯨ ꯃꯉꯥꯜ ꯐꯅ ꯊꯦꯡꯂꯗꯨ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯄꯣꯊꯥꯕ ꯐꯪꯖꯔꯝꯗꯦ꯫ ꯂꯩꯁꯦꯝꯕꯅ, "ꯍꯌꯦꯡ ꯉꯟꯅ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏꯗꯕꯅꯦ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯁꯤꯡꯁꯨ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛꯀꯤꯗꯃꯛꯅꯦ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯆꯥꯎꯅ ꯃꯥꯡꯍꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯅꯤ꯫ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯄꯩꯁꯥ ꯈꯛꯀꯤꯗꯃꯛ ꯃꯤꯍꯧꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ, ꯁꯃꯥꯖ ꯑꯁꯤꯕꯨ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯈꯤꯕ, ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯈꯤꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯈꯤꯗꯨꯅ ꯑꯃꯥꯡꯕ ꯀꯌꯥ ꯊꯣꯛꯂꯛꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯔꯤꯕꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜꯅ, "ꯍꯣꯏ ꯁꯥꯔ, ꯑꯩ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫" ꯃꯉꯥꯜ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 12:30 ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯌꯨꯝꯗ ꯌꯧꯔꯛꯏ꯫ ꯔꯥꯅꯤ ꯁꯣꯐꯥ ꯀꯥꯗꯨꯗ ꯎꯏꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜ ꯇꯞꯅ, "ꯏꯃꯥ, ꯍꯣꯏ ꯏꯃꯥꯎ꯫ ꯑꯆꯧꯕ, ꯀꯩꯅꯣ ꯏꯃꯥ, ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯐꯖꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯒ ꯂꯣꯏꯔꯁꯤꯕꯣ? ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦꯗꯅ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯅꯦ ꯆꯥꯛ ꯁꯥꯍꯟꯕꯤꯔꯒꯦ, ꯏꯆꯥꯁꯨ ꯋꯥꯔꯝꯂꯒꯅꯤ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯅꯦ, ꯏꯃꯥꯁꯨꯅꯦ ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦꯅ꯫ ꯏꯃꯥ, ꯑꯩꯅ ꯊꯦꯡꯂꯛꯑꯗꯤ ꯑꯗꯨꯝ ꯏꯃꯥꯁꯨꯅꯦ ꯄꯥꯕꯨꯡ ꯍꯣꯏꯒ ꯆꯥꯕꯗꯨꯗ ꯑꯗꯨꯝ ꯆꯥꯊꯣꯛꯑꯝꯃꯣꯝꯅꯤ꯫ ꯑꯩꯒꯤꯗꯨꯅꯅꯦ ꯊꯤꯔꯒ ꯑꯗꯨꯝ ꯊꯝꯂꯝꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯁꯣꯛꯆꯤꯟꯅꯕꯅꯤꯀꯣ, ꯑꯗꯨꯝ ꯆꯥꯊꯣꯛꯑꯝꯃꯣ꯫ ꯏꯆꯥꯅ ꯋꯥꯅ ꯍꯜꯂꯛꯑꯒꯅꯦ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯇꯨꯝꯈꯤꯕꯗꯣ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯦ ꯑꯗꯨꯅ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯥꯟꯅꯅꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯈ꯭ꯔꯣ, ꯏꯃꯥ ꯁꯥꯍꯟꯕꯤꯔꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯔꯥꯅꯤ ꯇꯁꯦꯡꯅ ꯃꯉꯥꯜ ꯃꯊꯟꯇ ꯆꯥꯕꯁꯤ ꯍꯩꯅꯗꯕꯅꯤ ꯈꯪꯕꯅꯤꯅ ꯃꯆꯥꯕꯨ ꯍꯦꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯄ, ꯊꯦꯡꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯆꯥꯛ ꯁꯔꯨꯛꯇꯨ ꯃꯆꯤꯐꯥꯎ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯃꯇꯝꯗꯗꯤ ꯔꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯔꯥꯅꯤ ꯐꯅ ꯉꯜꯂꯕꯁꯨ ꯊꯦꯡꯂꯕꯁꯨ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯉꯥꯜ ꯁꯥꯍꯜꯂꯛꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯇꯧꯔꯒ ꯌꯥꯝ ꯂꯥꯞꯅ ꯆꯥꯖꯔꯝꯃꯤ꯫ ꯑꯆꯧꯕ, ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ, ꯑꯃꯨꯛ ꯐꯨꯟꯕ ꯇꯥꯔꯦꯅꯦ꯫ ꯏꯃꯥ, ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯀꯣꯕꯤ ꯊꯣꯡꯕꯁꯦ, ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯌꯨꯀꯣ, ꯍꯥꯎꯋꯦ ꯌꯥꯝꯅ ꯏꯃꯥ꯫ ꯔꯥꯅꯤ,
ꯃꯆꯥꯅ ꯆꯥꯖꯕ ꯃꯑꯣꯡꯗ ꯎꯔꯒ ꯐꯦꯠ ꯇꯧꯖꯩ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯂꯒꯕꯨ ꯀꯔꯤꯒꯤ ꯊꯣꯡꯗꯅꯦ ꯃꯉꯥꯜ ꯆꯥꯛꯇꯣ ꯆꯥꯅ ꯆꯥꯅ ꯀꯩꯅꯣ ꯏꯃꯥ ꯆꯥꯁꯤꯜꯂꯣ ꯑꯃꯨꯛ ꯌꯦꯡꯗꯅ ꯂꯩꯔꯦꯅꯦ ꯅꯆꯥ ꯁꯛꯍꯦꯟꯕꯁꯤꯗ ꯊꯤꯗ ꯑꯆꯧꯕ ꯅꯪꯁꯤꯗꯤ ꯉꯁꯥꯏꯒ ꯇꯨꯝꯅꯤꯡꯂꯨꯕ ꯃꯌꯥꯝꯗꯣ ꯅꯆꯥ ꯎꯕꯒꯤ ꯈꯪꯁꯤꯡ ꯁꯤꯡꯂꯝꯃꯅꯤ ꯅꯃꯤꯠ ꯀꯥꯗꯣ ꯏꯃꯥ ꯏꯆꯥꯇꯅꯤ ꯏꯆꯥ ꯎꯔꯒꯕꯨ ꯀꯩꯗꯧꯕꯩ ꯇꯦꯛꯈꯠꯂꯣꯏꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯍꯌꯦꯡꯗꯤ ꯄꯨꯡ 4 ꯅꯪꯅꯕꯅꯦ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯦꯕ ꯏꯃꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯁꯦ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦꯕ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯖꯔꯨꯔꯣ ꯃꯉꯥꯜꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄ ꯂꯣꯏꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯉꯥꯜ ꯍꯥꯏꯐꯦꯠ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯤꯁ ꯀꯣꯜ 10 ꯑꯃꯗꯤ ꯃꯦꯁꯦꯖ 5ꯒ ꯂꯩꯔꯝꯃꯤ ꯃꯉꯥꯜ ꯊꯦꯡꯁꯨ ꯊꯦꯡꯂꯕꯅꯤꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛꯇꯤ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨꯗꯤ ꯄꯥꯔꯛꯏ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯤꯌꯦ ꯑꯣ ꯗꯥ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯔꯛꯎꯗ ꯑꯌꯨꯛꯇꯒꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯩ ꯁꯥꯎꯔꯛꯎꯔꯅ ꯄꯨꯛ ꯐꯠꯇ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯣꯜꯁꯨ ꯃꯦꯁꯦꯖꯁꯨ ꯁꯨꯡꯊꯥ ꯊꯥꯔꯛꯑꯣꯏꯕ ꯌꯦꯡꯉꯨ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯃꯉꯥꯜ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯛꯏ ꯑꯣ ꯗꯥ ꯑꯩꯒꯤ ꯗꯥꯎꯑꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕ ꯍꯜꯂꯛꯇꯣꯏꯕ ꯄꯨꯡ 10 ꯇꯥꯔꯛꯏ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯗ ꯅꯪꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣꯕ ꯇꯨꯝꯃꯕꯣꯗ ꯇꯨꯝꯃꯝꯃꯅꯤꯌꯦ ꯈꯪꯉꯦ ꯋꯥꯔꯦꯅ ꯀꯣꯜ ꯐꯥꯎ ꯇꯧꯔꯛꯇꯅ ꯇꯨꯝꯃꯝꯃꯅꯤꯌꯦ ꯃꯉꯥꯜ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯖꯔꯛꯏ ꯑꯗꯨꯒ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯔꯛꯏ ꯊꯣꯏ ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦꯀꯣ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯐꯖꯅ ꯒꯨꯗ ꯅꯥꯏꯠ ꯊꯣꯏ ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯃꯌꯥꯝ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯊꯧꯕ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯏ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣꯗꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯣ ꯐꯒꯅꯤ ꯁꯥꯔ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯟꯖꯅꯕ ꯇꯧꯔꯛꯀꯦ ꯍꯩ ꯑꯗꯨꯒ ꯑꯃꯅ ꯅꯍꯥꯟꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯀꯨꯞꯄ ꯕꯥꯏꯑꯣꯗꯥꯇꯥ ꯑꯩ ꯄꯥꯝꯃꯤ ꯅꯣꯏ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯐꯒꯅꯤ ꯁꯥꯔ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯂꯥꯏꯖꯕꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯄꯨꯔꯛꯏ ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅꯃꯛꯇꯨ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯂꯥꯏꯖꯁꯨ ꯋꯥ ꯉꯥꯡꯗꯦ ꯃꯍꯥꯛꯀꯤ ꯌꯣꯠꯂꯤꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯥꯅꯤꯜ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯉꯁꯤꯗꯤ ꯂꯥꯛꯂꯦ ꯏꯕꯥꯅꯤꯒꯤ ꯃꯇꯝ ꯉꯁꯤꯗꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯅꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯏ ꯃꯩꯔꯥꯕ ꯆꯪꯂꯛꯇꯨꯅ ꯕꯣꯁꯅ ꯁꯦꯝꯂꯝꯃꯣ ꯍꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯝꯖꯔꯕꯅꯤ ꯌꯥꯔꯦ ꯂꯥꯏꯖ ꯀꯔꯤꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯃꯉꯥꯜ ꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏꯁꯨ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯖꯔꯛꯏ ꯃꯉꯥꯜ ꯐꯣꯟꯗ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯗꯥ ꯆꯠꯂꯕ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯦ ꯑꯁ ꯉꯁꯤ ꯂꯥꯛꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯊꯣꯏ ꯑꯩ ꯉꯁꯤꯗꯣ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯂꯤꯛꯂꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯊꯣꯏ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯤꯌꯦꯗ ꯑꯩꯁꯨ ꯌꯥꯗꯕꯒꯤꯅꯦ ꯑꯉꯟꯕꯒꯤ ꯃꯤꯇꯤꯡ ꯂꯩꯕ ꯑꯗꯨꯏꯅꯤꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯑꯩ ꯊꯝꯃꯒꯦ ꯐꯖꯅ ꯆꯠꯊꯣꯛꯎꯔꯣꯀꯣꯗ ꯍꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯁꯪꯕ ꯀꯥꯟꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯍꯣꯏ ꯑꯍꯟꯖꯥꯎ ꯑꯃꯗꯤ ꯔꯕꯤ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯟꯖꯥꯎꯅ ꯁꯅꯥ ꯅꯪꯒꯤ ꯊꯕꯛ ꯃꯈꯥ ꯖꯣꯏꯟ ꯇꯧꯕꯒꯤꯁꯦ ꯀꯗꯥꯏꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯣ ꯄꯥꯕꯨꯡ ꯑꯩ ꯍꯟꯗꯛꯃꯨꯛꯇꯤ ꯑꯪꯀꯜ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯒ ꯑꯣꯏꯅꯅꯦ ꯑꯥꯗ ꯑꯗꯨꯝ ꯇꯧꯊꯔꯒꯦ ꯈꯜꯂꯤꯗ ꯑꯩ ꯃꯐꯝꯁꯤꯗꯗꯤ ꯇꯧꯔꯒꯦ ꯈꯜꯂꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯅꯃꯥꯒ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤꯀꯣ ꯃꯗꯨꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯑꯪꯀꯜꯅꯁꯨꯅꯦ ꯆꯪꯂꯛꯎ ꯍꯥꯏꯗꯅꯇ ꯂꯩꯔꯕꯅꯤ